Challenge terganti na tu di mai kanan mek silai. Nang na ai pisung karang ko hai. Sungguh, ai parah ada pulau je. Mai sih nak hangdong makoi mangai thamam jiba. Thamoi am kai deh sam budi kare makoi si hangdong makoi man besi. Ada dia. Tahu kali ni, tu mesti nak kata ini. Ya ada lip gloss ipak, kalau kena saron nang sini. Malang kong tak sih lebih saron sih, harus ngakan ke sini. Revenge. Mayamna, aigi phone kai phone sini abdo. Si phone ni si dari je. Kan ni mayam ai phone je mai ngan jadi mai sing itu ga mai tang mam gumba mai phajadra di ko mai sing dia ba. Aduh. Khangdi ai khoi ai mayam asi short video gi part 5 nam doi ni. Ada yu warden ai hana gi warden gi do dum sa doi ne. Realme 7 number ni ma'am. Ay dum editing ka dagidi loina sigi amata ngaira ba ay ki phone sina tawbane ba. Moy mention dai na singdok padagi nan ga. Mayam ngarang dala sebana prank tawraga masam taisan lubado hauji ko yadana nail remover na khoktatli. Ai parah ada pulau je. Laje badar puro e kahininge. Parah pudingnya ya. Siang wani ngai bisa boleh tak? Sing wani ngai Siang ga. mana ngai challenge terganti na tu di mai kanan mek silai. Nang na ai pisung karang ko hai. Sungguh ada pisum de horror saya. Nang sam jadi orang kira je. Oh, sampai budi ada pare ni. Mai sangat tu pelan sangat mana tu sampai juga. Mai sih nak hangdong makoi mangai thamam jiba. Aduh kan ai ni bang. Ko te na ka hauji maya hauji short video nang gi tawri ba ko part. Ko nang ai makoi sih nang ngoda ba. Hong di sana thuong lah sih nang. Foundation na su ya ro si di. Ya lah ba si mi gi asli ni. Ai siam ke? Itu siapa foundation pura. Foundation na thom ji hai ri foundation na thom ba ya ba renge. Thom kaya kan thom bune ni. Adu pura kan mi meja kan pura adu hang ko kan ma manung do ma kan lai bane. Ama tak kwai ma tak ta. Tuong lai do. Ai gi do. Hauji mayam foundation na thom gi. Foundation thom gi. Dawan na ne mana thom gi. Dawan thom. Ama round kan pura round. Dawan gi foundation na. Kan mani yang kan mani yang. Yes. Round di tu dum draw slay mani ya. Hauji prank tawrabani na. Prank tawrabani na. Tawbiba mi na sin tawre. Isai do background copyright chan. Aduh ni orang kan. Iya. Benar apa? Uri. Oh, dawan tau gitu deh. Dawan ki power mi ngasi. Concealer na main be ada kan si da mana dawan na main gi. Sas, hey. Ya ada lip gloss ipak, kalau kena saron nang sini. Sumpah ya. Thamoi am kai deh sam budi kare makoi si hangdong makoi man besi. Ada dia yang kuina koktam ni tu do. Koktam ni apa? Ai kena tiang ke baju yang ke. Hari ni tak kaya yang tu ba? Itu ba. Kok nak yang tu ba? Kui. Xem đi người năng này ta này. Sắp sang tại camera đó chứ à camera đó kita ta rồi đó sắp sang tại camera đó chứ. Đây bên xin lỗi. Ya deh, lau ya deh. Nghe đó thì. Terus tu nhau hai lagi lau. Thôi đã xem ngắm đó. Ai pagi ni kok sang biru brabo ni loi deh. Mai dia tai sendiri me tahu.
마이ꯗꯕꯨ ꯌꯥꯝ ꯇꯩꯔꯦ ꯇꯧꯔꯤꯁꯦ. ꯅꯆꯤꯟꯁꯦ ꯍꯦꯛ ꯌꯥꯎꯃꯟꯗꯅ ꯀꯩꯅꯣꯝꯅ ꯈꯣꯠꯄꯤꯔꯕ ꯗꯥꯁꯦ ꯃꯥꯒꯤ ꯗꯥꯛꯁꯦ ꯃꯥꯒꯤ ꯗꯥꯛꯁꯦ ꯌꯦꯡꯉꯒ ꯑꯉꯥꯡꯅ ꯁꯤꯗ ꯂꯩꯔꯦ ꯑꯉꯥꯡ ꯎꯞꯄꯒ ꯂꯩꯔꯦ ngang thun thối hapanu ꯑꯉꯥꯡ ꯊꯨꯟ ꯕ꯭ꯂꯔ ꯆꯠꯍꯜꯂꯒꯦ ꯑꯉꯥꯡ ꯊꯨꯟ ꯊꯣꯛꯏ ꯍꯥꯞꯀꯅꯨ ꯍꯥꯏꯁꯤꯅꯦ ꯌꯥꯝ ꯇꯥꯡꯖꯔꯦ ꯑꯁꯦꯡꯕꯅꯦ ꯆꯨꯝꯃꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯍꯥꯏꯗꯤ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯗ ꯏꯀꯥꯏꯒꯤꯅꯤꯕ ꯁꯤ ꯌꯥꯝ ꯈꯟꯗꯕ ꯌꯥꯗꯦ ꯅꯪꯗꯤ ꯀꯩꯗꯧꯕ ꯅꯪꯁꯨ ꯐꯨꯔꯤꯠ ꯊꯣꯛꯑꯦ ꯁꯤꯗꯅ ꯚꯨꯃꯤꯀꯥ ꯂꯩꯔꯦ ꯅꯨꯄꯤ ꯑꯣꯜꯂꯝꯃꯦ ꯁꯤꯗꯅ ꯑꯩꯈꯣꯏ ꯅꯥꯎꯄꯤ ꯂꯩꯔꯦ ꯑꯃ ꯆꯦꯟꯈꯔꯦ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯑꯃꯅ ꯉꯥꯅꯨ ꯀꯣꯡꯕꯤꯕꯗꯒꯤ ꯑꯩꯈꯣই ꯉꯥꯅꯨ ꯆꯥꯔꯒ ꯄꯨ ꯄꯣꯛꯈꯥꯏꯔꯒ ꯂꯩꯔꯤ ꯍꯥꯎꯕ꯭ꯔꯥ ꯇꯧ ꯅꯨꯄꯤꯗ ꯍꯪꯒꯦ ꯃꯥ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯅꯣ ꯍꯥꯏꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯪꯕꯅꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ ꯀꯩꯅꯣ ꯑꯣ ꯑꯩ ꯇꯥꯗꯦ ꯑꯗꯨꯏꯅꯦ ꯀꯩꯅꯣ ꯍꯥꯏꯗꯣ ꯏꯃꯥ ꯇꯥꯗꯕ ꯉꯁꯥꯏ ꯉꯥꯅꯨꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯀꯩꯅꯣ ꯃꯤ ꯃꯅꯥꯇꯣꯟꯅꯒ ꯊꯝꯖꯤꯜꯂ ꯀꯩꯅꯣ ꯆꯦꯅꯕꯤ ꯉꯁꯥꯏꯒꯤ ꯉꯥꯅꯨꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯅꯪꯁꯤ ꯂꯤꯞꯁꯇꯤꯛꯀ ꯂꯣꯏ ꯀꯣꯛꯈ꯭ꯔꯦꯅ ꯆꯥꯕꯗꯣ ꯀꯣꯛꯈꯤꯕ ꯂꯤꯞꯁꯇꯤꯛ ꯀꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯂꯤꯞꯁꯇꯤꯛ ꯆꯦꯟꯈꯤꯗ ꯀꯩꯒꯤ ꯆꯦꯜꯂꯤꯅꯣ ꯐ꯭ꯔꯤ ꯁꯤ ꯍꯦꯔꯣꯅꯤꯅꯦ ꯗꯥ ꯆꯦꯟꯕꯤ ꯀꯩꯅꯣ ꯁꯥꯏꯠ ꯍꯦꯔꯣꯅꯤ ꯁꯦꯜꯂꯣ ꯌꯥꯔꯦ ꯅꯪ ꯑꯃꯨꯛ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯒꯦ ꯇꯧꯔꯤ ꯑꯩꯅ ꯐꯣꯟꯗꯤ ꯌꯦꯡꯕꯅꯦꯕꯀꯣ ꯐꯣꯟꯗ ꯌꯦꯡꯕꯅꯦ ꯉꯥꯛꯇꯪ ꯊꯝꯒꯦ ꯉꯥꯛꯇꯪ ꯊꯝꯃꯀꯥꯟꯗ ꯀꯪꯍꯜꯂ ꯌꯦꯡꯗꯣꯏꯔꯕ ꯉꯥꯛꯇꯪ ꯃꯤꯅꯤꯠ 5ꯃꯨꯛꯀ ꯊꯝꯒꯦꯕ ꯑꯗꯨꯒ ꯕꯤꯐꯣꯔ ꯑꯐꯇꯔ ꯌꯦꯡꯉꯁꯦꯕ ꯀꯣꯏ ꯀꯣꯛꯇꯦꯗꯣ ꯑꯩꯅ ꯐꯣꯟꯗ ꯌꯦꯡꯕꯗꯗꯤ ꯀꯣꯏ ꯍꯥꯏꯔꯦꯕ ꯀꯣꯏꯔꯕ ꯃꯤꯅꯤꯠ 5 ꯃꯇꯨꯡꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯂꯩꯔꯀꯥꯟꯗ ꯎꯠꯆꯔꯛꯑꯒꯦ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯁꯦ ꯁꯤ ꯍꯥꯞꯀꯅꯨꯀꯣ ꯊꯤꯌꯦ ꯄꯩꯁꯥ ꯌꯥꯎꯗꯦ ꯌꯦꯡꯉꯁꯤ ꯀꯣꯛꯄ꯭ꯔꯥꯅ ꯀꯣꯏ ꯃꯨꯁꯤꯟ ꯃꯨꯔ ꯂꯩꯕꯅꯦ ꯀꯣꯛꯑꯦ ꯍꯥꯏꯔꯒ ꯌꯥꯔꯦ ꯌꯥꯝ ꯀꯨꯏꯅ ꯃꯥꯅ ꯇꯨꯀꯠꯆꯩ ꯀꯣꯛꯄ꯭ꯔꯥ ꯌꯦꯡꯒꯤꯅꯦ ꯀꯣꯛꯑꯦ ꯌꯥꯔꯦ ꯅꯪ ꯃꯥꯏꯗ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯁꯦ ꯌꯥꯔꯦ ꯀꯣꯛꯑꯦꯕ ꯈꯪꯗꯦꯗ ꯃꯨꯁꯤꯟ ꯃꯨꯔ ꯂꯩꯔꯝꯕꯅꯦ ꯈꯔꯗꯤ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯦ ꯁꯨꯃꯥꯏꯅ ꯑꯣ ꯀꯣꯛꯑꯦ ꯑꯗꯨꯗꯤ ꯀꯣꯛꯑꯦ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯅꯤ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯤ ꯀꯣꯛꯑꯦ ꯇꯥꯈ꯭ꯔꯕꯖꯥꯠꯅꯤ ꯁꯤꯁꯨ ꯑꯩꯅ ꯈꯪꯗ꯭ꯔꯕ ꯄ꯭ꯔꯦꯡ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯣꯟꯒ ꯁꯂꯥꯛꯅꯦ ꯁꯥꯔꯝꯃꯤꯁꯤ ꯃꯣꯕꯥꯏꯜ ꯍꯨꯏꯗꯛꯇꯤ ꯑꯝꯇ ꯀꯩꯅꯣꯝꯇ ꯇꯧꯗꯦ ꯇꯧꯔꯝꯒꯅꯤ ꯃꯈꯣꯡꯒꯨꯝꯗ ꯑꯩ ꯌꯦꯡꯗ꯭ꯔꯤ ꯑꯣ ꯑꯗꯨꯗꯤ ꯃꯥꯏꯗ ꯃꯌꯥꯝ ꯀꯣꯜꯒꯦꯠ ꯇꯩꯔꯒ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯔꯁꯤ ꯃꯥꯅ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯅ ꯗꯥꯂꯥ ꯆꯦꯟꯕꯗ ꯇ꯭ꯔꯥꯏ ꯇꯧꯔ ꯃꯇꯨꯡꯗ ꯀꯣꯜꯒꯦꯠꯅ ꯇꯧꯒꯦꯅ ꯇꯧꯔꯤ ꯍꯧꯖꯤꯛ पार्लर से आए ब्यूटी पार्लर बंद करो घर में ब्यूटी पार्लर करो कनो मारे सुसलमी खुजूरी क्या थी याम सांग तौर में खति तंग तौदे हाबा ꯇꯤꯠ ꯂꯥꯎ ꯂꯩꯔꯝꯕꯗꯤ ꯃꯦꯀꯞ ꯇꯤꯠ ꯂꯥꯎ ꯇꯧꯔ ꯐꯕꯁꯨ ꯌꯥꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯅꯪꯒꯤ ꯀꯩꯅꯣꯗꯨꯝ ꯂꯥꯏꯕꯛꯀꯤ ꯀꯩꯅꯣ ꯇꯧꯔꯝꯕꯗꯤ ꯐꯗꯧꯕ ꯑꯗꯨꯁꯨ ꯅꯠꯇꯦ ꯍꯣꯏ ꯑꯗꯒꯤ ꯁꯤ ꯁꯝꯃꯔꯨꯝꯁꯤꯗ ꯇꯤꯠ ꯂꯥꯎ ꯑꯣꯍꯣ ꯇꯧꯔ ꯊꯝꯖꯤꯜꯂ ꯌꯥꯗꯨꯕ ꯑꯗꯨꯁꯨ ꯌꯥꯗꯧꯕ ꯑꯗꯨꯁꯨ ꯅꯠꯇꯕ ꯃꯥꯏꯁꯤꯗꯕꯨ ꯍꯦꯛ ꯇꯩꯕ ꯍꯧꯕꯒꯅꯦ ꯃꯥꯏꯗ ꯇꯥꯊꯣꯛꯈ꯭ꯔꯕ ꯑꯗ ꯑꯩꯅ ꯃꯥꯏꯗꯣ ꯊꯦꯡꯉꯨꯔꯗꯤ ꯈꯪꯉꯅꯤꯅ ꯊꯝꯈꯤꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯆꯦꯟꯊꯔꯛꯏꯔꯕ ꯃꯍꯤꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗ ꯃꯥꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯁꯦ ꯍꯥꯏꯗꯤ ꯈꯣꯠꯈꯤꯔ ꯅꯠꯇꯦ ꯅꯠꯇꯦ ꯃꯍꯤꯗ ꯊꯤꯗꯒꯤ ꯁꯝꯗꯒꯤ ꯁꯝꯅꯥ ꯑꯃ ꯇꯛ ꯂꯥꯎ ꯊꯦꯡꯉꯛꯄ ꯁꯝꯗꯣ ꯁꯨꯃꯥꯏꯅ ꯂꯧꯈꯠꯈꯤꯕꯅꯦꯕ ꯑꯩꯅ ꯑꯣ ꯁꯝ ꯂꯧꯔꯀꯥꯟꯗ ꯆꯤꯡꯈꯤꯕ ꯀꯣꯜꯒꯦꯠꯅ ꯇꯩꯈ꯭ꯔꯦ ꯃꯥꯏꯗꯤ ꯐꯕ ꯐꯠꯇꯕ ꯈꯪꯗꯦ ꯁꯥꯔꯤ ꯁꯥꯔꯤ ꯍꯦ ꯃꯥꯏꯗ ꯀꯣꯜꯒꯦꯠ ꯇꯩꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯍꯪꯉꯕꯅꯦ ꯌꯨꯇꯨꯕꯇ ꯗꯥꯅ ꯆꯦꯟꯕꯗ ꯌꯨꯇꯨꯕꯇ ꯍꯪꯉꯦ ꯈꯨꯝꯃꯛꯑꯦ ꯃꯥꯅ ꯀꯣꯜꯒꯦꯠ ꯇꯩ ꯍꯥꯏꯔꯤꯔꯣ ꯀꯩꯅꯣꯁꯨ ꯇꯧ ꯍꯥꯏ ꯀꯩꯅꯣ ꯈꯔ ꯁꯤꯖꯤꯟꯅꯧ ꯍꯥꯏ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯤꯝꯕꯨ ꯄꯥꯅꯤ ꯇꯧ ꯍꯥꯏꯕ ꯇꯧꯔꯦꯗꯅ ꯏꯁꯤꯡ ꯑꯁꯥꯕ ꯇꯧꯔꯒ ꯁꯥꯄꯣꯟ ꯇꯧꯔꯒ ꯇꯥꯊꯣꯛꯄꯗ ꯑꯩ ꯃꯅꯥꯁꯨ ꯇꯧꯔꯛꯑꯣ ꯑꯗꯨ ꯇꯧꯔꯦ ꯉꯥꯏꯈꯣ ꯁꯤ ꯌꯥꯝ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯤꯁꯦ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯇꯧꯔꯛꯑꯣ ꯇꯧꯔꯤꯉꯩꯗ ꯌꯥꯔꯦ ꯃꯅꯥꯁꯤꯁꯨ ꯃꯤꯅꯦ ꯁꯤꯁꯨ ꯇꯧꯔꯛꯑꯣ ꯃꯅꯥ ꯍꯥꯏꯌꯣ ꯑꯩꯒꯤ ꯅꯥꯁꯨ ꯍꯥꯏꯌꯨꯗꯅ ꯃꯅꯥꯗꯤ ꯀꯩꯅꯣ ꯑꯁ ꯁꯅꯥꯗꯗꯤ ꯇꯧꯗꯣꯏꯁꯦ ꯐꯔꯕ ꯁꯅꯥ ꯆꯨꯔꯤ ꯐꯖꯔ ꯁꯅꯥ ꯆꯨꯏꯌꯦ ꯍꯥ ꯁꯅꯥ ꯆꯨꯕ꯭ꯔꯣ ꯑꯣ ꯆꯨꯏꯅꯦ ꯇꯨ ꯃꯌꯥꯝ ꯎꯕ꯭ꯔ ꯌꯦꯡꯉꯣ ꯁꯅꯥꯕꯨ ꯌꯥꯎꯅ ꯆꯨꯔꯒ ꯂꯩꯔꯝꯃꯦ ꯑꯩ ꯅꯨꯄꯥꯇꯅꯤ ꯃꯔꯝ ꯃꯣꯛꯄ ꯌꯥꯔꯦ ꯃꯤꯅꯤꯠ 5 ꯉꯥꯏꯔꯁꯤ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯂꯩꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯐꯥꯔꯦ ꯌꯦꯡꯉꯁꯤ ꯋꯥꯁꯅ ꯇꯧꯒꯦꯔꯥ ꯋꯥꯠꯇ꯭ꯔꯣ
screen shot ꯂꯧꯀꯥꯟꯗ ꯃꯈꯥ ꯌꯥꯝ ꯅꯪꯒꯤ ꯈꯔ ꯀꯨꯏꯅ ꯑꯗꯨ ꯃꯈꯥ ꯇꯥꯒꯦ ꯋꯥꯁꯨ ꯊꯣꯛ ꯀꯣꯛꯅꯤ ꯊꯥꯖꯗꯦ ꯈꯣꯡꯗꯗꯤ ꯀꯣꯛꯑꯦ ꯑꯗꯨ ꯈꯪꯗꯦ ꯅꯪ ꯅꯃꯥꯏꯁꯤꯁꯨ ꯃꯥꯏꯗꯥꯗꯨꯅꯤ ꯃꯥꯏꯗꯥꯅ ꯀꯨꯏꯗꯨꯅꯤ ꯕꯦꯝ ꯃꯇꯝ ꯈꯔ ꯈꯥꯡ ꯇꯥꯔꯦ ꯑꯦ ꯀꯣꯛꯇꯤ ꯀꯣꯛꯑꯦꯍꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤ ꯑꯁꯤ ꯐ꯭ꯂꯥꯛꯁꯦ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯕ꯭ꯔꯥ ꯍꯩꯖꯤꯜꯂꯦ ꯃꯈꯨꯝ ꯈꯨꯝꯗꯕꯤ ꯊꯝꯃꯤꯕ ꯍꯧꯖꯤꯛꯀꯣ 와 아이네네 ꯆꯠꯂꯣ ꯏꯁꯤꯡ ꯑꯁꯥꯕ ꯂꯧꯔꯣ ꯃꯨꯊꯠꯂꯣ ꯁꯤꯡ ꯁꯥꯔꯝꯒꯤꯅꯤꯌꯦ 시 사랑이 미미짠다 플리즈 에 게임을 봐. 막 레미도 시 에 하우지다 아이나 떨어면데 떠우드는 거 남파이 드바. 오이나 상가 성공 틀라면 가오래. 두두라 우두비도나 ꯆꯥꯛꯆꯥꯕ ꯂꯣꯏ ꯂꯣꯟꯅꯔꯕ ꯃꯇꯝꯅꯤ ꯂꯣꯟꯅꯔ ꯃꯇꯝꯅꯦ ꯁꯥꯔꯤꯕ ꯀꯣꯛꯑꯦꯍꯦ ꯁꯨꯃꯥꯏꯅ ꯁꯥꯕ ꯇꯧꯗꯣꯏꯕ ꯁꯤꯗꯨꯒ ꯑꯥꯗꯒꯤꯗꯤ ꯐꯦꯁ ꯋꯥꯁ ꯌꯥꯎꯕꯅꯤ ꯆꯥꯛ ꯕꯇꯤꯟꯗꯨꯗ ꯅꯪ ꯃꯈꯣꯟ ꯈꯔ ꯊꯤꯔꯦ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯄꯥꯔꯂꯔ ꯇꯧꯗꯣꯔꯦ ꯍꯧꯖꯤꯛ ꯐꯦꯁ ꯋꯥꯁꯇꯩ ꯀꯩꯗꯒꯤ ꯑꯩ ꯇꯧ ꯀꯔꯤꯅꯣꯍꯦ ꯀꯩꯝ ꯇꯧꯔꯣꯏ ꯅꯪꯁꯨ ꯅꯠꯇꯦ ꯁꯥꯏ ꯍꯥꯏꯕ ꯀꯩꯁꯟꯅꯩ ꯃꯥꯏꯗꯗꯤ ꯁꯥꯏ ꯏꯁꯤꯡ ꯁꯥꯕ ꯐꯠꯇꯦ ꯃꯥꯏꯗ ꯇꯥꯕ 나한테 왜 쿠츠로 주의해 ꯀꯃꯥꯏꯅ ꯁꯪꯕꯅꯣꯅꯤ ꯃꯤ ꯄ꯭ꯔꯦꯡ ꯇꯧꯕ꯭ꯔꯕꯨ ꯃꯁꯥꯁꯨ ꯌꯥꯎꯔꯦ ꯆꯠꯈꯤꯗꯣꯏ ꯍꯣꯏ ꯃꯦꯀꯞꯀ ꯂꯣꯏꯅ ꯆꯠꯈꯤꯗꯣꯏ ꯆꯠꯈꯤꯗꯣꯏ 시주 야 한디 한다이 맞추지 한다이 맞추지 시리시다봐 이제 딱 오는 애는 뭐도 라이트 오토록 봐야 explanation 해 그러면 야래 너무 깨쳐도 야래지 말랑 공다시 루비샤로지 야 생각한 그 신이 낙보다 무슨 미 비엣누피기 로 사이네 너무 많아 알라부 꿈비기 그노 레콤 레랑 때미기 로 말한다래 야야 웬만 koktabagi 이 남자 이 방은 우파이 레트레 이 남자지 맨 떡비래드나 아도 야 하나 따로 나도 생각비로 왜 나디 꼬그래 하나 꼭봐 나도 꼬그래 나도 꼬그래 ꯉꯥꯛꯇꯪ ꯀꯨꯏꯅ ꯊꯝꯃꯗꯤ ꯀꯣꯛꯈ꯭ꯔꯦ ꯅꯪ ꯃꯥꯏꯗꯣ ꯉꯥꯛꯇꯪ ꯀꯨꯏ ꯊꯝꯕꯅꯤ ꯀꯣꯛꯀꯅꯤ ꯅꯥ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ kok지 실례지 먹고 꼬에 그시 꼭 ꯑꯦꯁ ꯑꯗꯨꯗꯤ ꯇꯩꯍꯧꯗꯕꯩꯅꯦ ꯇꯩꯗꯤ ꯇꯩꯍꯧꯗꯅꯗꯤ ꯃꯃꯥꯡꯒꯤꯗꯣ ꯀꯣꯛꯈ꯭ꯔꯦ ꯃꯃꯥꯡꯒꯤꯗꯣ ꯀꯣꯛꯈꯤꯁꯤꯗꯤ ꯃꯇꯨꯡꯒꯤꯗꯤ ꯇꯧꯗꯨꯗꯅ ꯀꯣꯛꯑꯦ ꯁꯅꯥꯁꯨ ꯀꯣꯛꯈ꯭ꯔꯦ ꯁꯅꯥꯗꯨꯁꯨ ꯀꯣꯛꯈ꯭ꯔꯦ 서나도 꼬그래 서나 ꯀꯣꯛꯈ꯭ꯔꯦꯗꯣ 그러냐 누구 시즌에 까다로리노 ꯀꯨꯏꯅ ꯊꯝꯗꯕꯩ ꯑꯣꯏꯔꯝꯅꯤ ꯑꯗꯨ ꯈꯤꯇꯪ ꯀꯨꯏꯅ ꯊꯝꯃꯗꯤ ꯌꯥꯗꯧ ꯃꯥꯜꯂꯦ 깨살로라 끼로스 mayam next rogi sem saba loire next rogi sem saba loire sem saba kempudi bang tau loire sem saba film ile do mai si yadre ado ta mai si yadre upai leite samsu yadre inge samsu yadre kya ne kya thi da bi no revenge tara kani chiramna adadi ma moigi number hodore bogo na ma video se side lo sanje matek si sum aina sum nungai hai mo mabani mo tau da namna nungai nokning bai tare humra adigi sum aina dum law hobani da adogi video ni da ma shalage bye